Manipuri Story Collection gi maikaidagi Sunday numit asida ngayag nokshi haiduna atenba short comedy story amakhak mayamgi mafamda pathokjage wari asibu ibirakpa Arun Samurai wari asigi mamingna Corona Morona hauzik wari asi mayam punna taminarasi ngasidagi tharaga chahi yankhaygi matungni 2071 gi matamni Thoibi luhongba ama chatluraga halaktuna mafi hongli Johnson su thabak chatluraga gari du garage ta thanamlaga imungda changai Johnson na Thoi luhongba do kamdoge Thoibi na phajana dum pangthui sana mahizam kangbo ibana phanik selaga hongi kaya di fajare thaina akhoi abu hoina luhongba de setkiba phizoluni photo da uhobagi wadani mina urisina ngasina hanbane machu tana silhawe adubu thaina ge khenaba hairagadine luhongbagi music du dine adum aikhoi ga manana ne 7D sound system da thai Johnson na adubudi ahongba naiba miyoi bane history da khoina tamli basing do hoji amtamana disidi aikhoi hindu orasu luhongbadi Christian ga manarisidi hawjiti ishwar su amakhakta oire sutnatagi sakudaba ishwar haibasi natana karisu leitre history da hindu ekhoigi lai jam hena lairambada aduma wari tang hauribasidi adodada karian sang thongsi haino nangna chaningba ama hekda yai adudi ironba ama kangaw ma tawrage ko hoi angangdi mapugi kada laikibane Pare aishu iru amok da lurukige Thoibi kitchen da changaktuna henjang thonggadaba singdu khandoklaga nakanda lairiba machine du da hapchille aduga number 3 thabadu da namlammi machine du na henjang singdu chamthokpa soidokpa tawduna ningthijana semlammi madu loibaga alarm khonglei Thoibi amok boil and make it paste thaba option du da namkhre Asumna machinduna mathanta iron badu loikre kanghogi damak amu mana masing singdu hapchinduna machinduna step by step mathang tawraga kanghodu sungaukre rice cooker duda haplam bachak tusu loiraduna mayam chak chana ba hainarami imong duda lairiba mi singdusu chak ising punna chaminaraba matung kholik singdu thoibina machina ma da hapchinduna amok sing na mechinduna fengdoklaga mafam chana thamjakre Thoibigi machanu padu magi mapuga hek tumlammi tumnaba matam oiraduna Jacob mapugi famungda kakhatuna hippi Jacob na pupu ngasi suwari nungaiba libiyu ko Arun na lini isugi wari nungaiba pupu na lidoine Masunu padu mapugi lengzumda ngatharaga wari tanabagidamak sem saduna leikre Arunna wari liba haurai thaina ne corona kauba yam sathiba chinagi virus ama leirame ekoi miyoiba singsina yamna kinaba masi masakti udaba adubo mi nahanba mi hatpa yamna ngambagi power payeba mana pairaga mafam kuding chatpa ngami Jacob na Pupu, corona haisa masa udrasu yam sathi bro Arun na yam sathi bazani angang kapadi lam heladi corona do hekta paidi hai aduna ne kapayade ko lam hen bayade corona du matamdu da lambi da chatpa mi se pharaga hekta hatpa aduna mi singsu ne mayum dagi thokna de thong lolaga leinari ne Jacob na adudi pupu solo lakpro Arunna pupu suloli ne mapanda thokpase maudana bahaidana maibit kasi mask upsilaga thoine mi amaga nakna wari sabaga yade corona na hekta khangladine halagena paisila ibane Jacob na adudi yamki pupu ada corona sikrabo jikte sikre di hai adubone angang kapada hekta hinga hairiye madi kanan haliba Matamdudane police mayamana masi koi thiba aduda madi mangba ngambanina udraba
Adagi scientist doctor mayam sinane maana udanaba hidak mayam ama miyoi bai khoida kapsilame ada mi kharadi corona sina uba fangdre asuan ba mi lamhen ba mi singdine hidak tu kapada loina sidokraba adagi corona nane makol hauna no e adaidi pupua maana udaba singdo amu uraga man haliro adagi dine corona do masumoigi aiba moy masen tanaragane masak ama ontho eye mamit su sindo e mayam se amuk mana loina ubadagine lam hen ba koi chat ba mi se hat ba hore e adagi di kedaraba pupwa adagi di koi sha amuk matha sanare kanamta amuk mapan thoktre lo laga leire corona sinane mi thorak ba koi pai raga ne lam kuding mak thiraga leire ha toigi mi singse yamna wanare chaba fanglaktre khoiba chatnadre kappa ga yumda leinare mapane thorakpa mi singse hekta man hatokpa aduna mi masing yamaktre prithvi sida yamna ahi ba doctor scientist singse tumina phone da mahatnaba wari sanare corona si yam kanbanina hatpuse pak hek ngamdeba ado ma se sikhi haidai ne pupwa kamai hatnino lige tawoba mi singse mapan thongna raktabadagi ma se ware mi hatradi madi masase sumsunjila e mi di sorokta kanam chatnadre madi mi hatlaga masayam kanbane mi hatradi sum sola aba mana masa solingai dane morona koba virus ama thora agane ma se hato pikre morona koba ama madi yam kalle corona hatpa ngamina yam kalle yamna su sathi adubo morona na corona di hat kedana aduna corona sikre wari se sidalo sileko morona gi wari na amuk hayeng libirage tumo masuthoy jacob na ado pupu di kamai ngori no ba ha pupu budi hero ne corona do pupu na phugai basi pupu na lot padane mana ga thiba phangbote da yare to masi jacob na pupu adu di hayeng libiyo ko good night arun na libini good night